मियाम दा खुदोल तमजगदोरिबा आर्टिकल असी मणिपुर की लोकल न्यूज़पेपर दा फोंख्रबा आर्टिकल अमनी ngasi gi article freedom of speech and expression aiba Romendrajit Moirangcha taibang pan asida miyoi bata natana sa uchek amadi marol thokpa jiba khudingmak freedom of speech and expression phajana lai makhoi su mafam matam chana khongningba matamda phajana khongi khudam oina aikoi miyoi bana sel gi damak natraga chana bagi damak phajin duna yokliba ok haiba sa makhal asi fauba mabuk lamlakpa matamda kanna khongi मियोई बेखोई गिसु चिन हाइबा ऑर्गन अमा पालिबसी चानबा खक्तगी नत्ते ngangningba matamda ngangthokpa yahali haksangi yamna maruoiba kayat amani isagi aningba apamba sauningba nungsiba yaningdaba tukatjaba hangoiba khudingmak miyoibagi chin haibasina loina phongdokpa yahali pokpadagi yaujaraklaba kanana su namthaduna thamba ngamlaroidaba miyoibagi hakni freedom of speech and expression aikhoi miyoibana pendaduna sauningba wafam hairubadi aina yade Constitution na thingi haiduna charam hekta metlabadi freedom of speech and expression thamlamlibana karigino section amana yarabasu subsection amagi clause amana athingba hekta thame sauning badagi parliamentary oidaba mong dangang basina anti constitution anti national hekta oirabadi mipum khudima constitution bu sitna na khangna ba education amadi awareness program chathabidri basina karigino sauning bana mang tharaga pendaduna thamoi sokpa wahi khara hairubagi damak hawai thongba pizabagi mahut ningthina gyan tanana ba counseling tobibadi yadabra karamba wahi hairuraga anti national oi anti constitution oi khangjadaba miyam gidi yot ki face marks amamam loina upirabra asumna chinsu natonsu kanna mention kre wangang ba yadre sor honba su lep kidore corona virus dagi ngakthoknaba pambeidi face marks phajana hapchinba social distancing ngakpa khutsa luna na thamba sanitizer ningthijana siznaba asini adubu hogji mi marakta maning makha tauna koi pai diba masak phajana ubangamba mi virus sing asidagi ngakthokjana ba section thorangdi medical expert singna puthokpa thengnadre malemda coronavirus landarakibadi inkumja lisingani taramapangi loiramdai thadagini amaromda mi virus na malem asida mi chaba horokibasidi yamna kuire laikhidaba mi gi masingsu phana phajana yamkhre मी वायरस पॉजिटिव ओइबदगी थबक फंगदबगी लाइना करप्शन की लाइचत ड्रग कारबार की लाइहो चाब फंगदबगी अवाबन चिंगबा लाइना लाइचत मयामना कुम लाइना पुरबा अनाबा मुगुमना मियोइब खुनाइसिदा लिसांग सिदना नारकली थाइनगी वारीदा समू मथुंदा पेना खोंबगी नुंगाइरबा वारी अमसु लई तसेंगनमक समू मथुंदा खोंगलिबा पेनादु समुदुना तानबा खोंबा नत्ते समू दिसानी सानदी पेना ताबा हैरोय पेनादी मीना तागदबनी ngasi khongjaribasu sana tanaba natte masibu thawa yauna tabiribasing mi ngakta oiramgani mitna uriba amot akai amade fatta haudi sing sitna na ngangthokpadi yade mi kharagi thamoi nagadaba wangang ba haunade amot pa uba matamda namit wisillu ngangthorakanu madu freedom of expression na yade taseng namak freedom of expression amadi space na aikoi miyam da taklibadi fattaba mayam ama urabasu afaba ngakta ui haigadabani हुरानबा मयाम थेंगनरबसु साधु सैनासी ngakta थेंगनरई हाइजिनगदबनी फत्ते हाइबा वाइसी ngang सुंगयामक याद्रे हेक nganglubada yumjau yaure तासेंगनमक फ्रीडम ऑफ एक्सप्रेशन हाइबगी महुत्ता फियर ऑफ एक्सप्रेशन हाइबना चानागदर खंजई लैंगाकना फजना सेम साबा लोयरगा मियामांगदा पुथोरकलबा पॉलिसी प्रोग्राम अमा मियामना फजदे यानिंगदे हाइबसी खक हाइरोइदबनी डेमोक्रेसी सत्नरिबा लैबाक अमगी सिटीजन अमना नो हाइबा वाही असि खक हाइबा तमलोइदबनी yes haiba wahi asi khaktamak ngangba higadabani sel thumgi sakti pumnamak sanjau paiba khujo kharagi hubam nungda leiringai tanja sida ngasi bharat sarkarna khunai asida hatuna langsillagliba anauba education policy asina miyamgi punsibu kayamuk yamna nauthohangadoriba karamba mayonda pubigadoriba bharat ki economic sector khudingmak privatization taunaba laingakna sapu kana honari employee masing yamkraba railway sector bu laingakna lanai senjau paiba singi khutta pithokinaba thawai haksang yauna hojik honari asumna education policy da anauba masu kitang taisilaga miyamgi punsi karisu naurakadaba leite laingakna handak lipstick powder phajana taisilaga puthorkadoriba national education policy asi all wine in the new bottle haibaduni miyam da anauba malhanba naudi nauroidaba policy ni gari amanbada rang taisinbani संजाउ पाइबसिंगी कोलुना मिसम मियामगी पुनसिबु मरु मयांग केमना तखाइरगा इ थकपा नुंगाइनबा अनौबा विटामिन मखल अमा ओइबा याय मौ अनौबिगुम इनौदा नौथरगा लैजरिबा लैंगाक असिना अनौबा थबक थौरम कया मियामगी याइफा थौरांगी मिंगदा लेपा लैतना पाइखत पिरि अदुबु मियामगी पुनसिददी अनौबा अहोंबा करिसु लैते
sakti pairiba khutsing adu sindok sinjin tauba khaktani lairabaduna lairana adum sikhi suna nungaiba phangjadraba lairaba sing awa ana khudingmak maraibakta taisinaraga kanada karisu hairamdana tuminna chatkhi amaromdana maramdamda maral mathum lothum leitabadagi mapalamda thairaga lotkibagi nungairaba wari mayam amasu leiri tasengnamak lairaba muthatringaida senjau paiba singsi hana muthatkadabani freedom of expression na miyamgi thamoida fear of expression on kibasi kuire All India Radio Imphal na ayuki pung 8 makai gi pawgi manung channa pawse singi maruoiba pawsing lokhatlaga khana nainabagi yamna nungaiba thoram ama yaurambani madusu surumuru da tumina lokthok pikre khana nainabaduda akhang ahising aduna achumba khara khajik ngangnarakpadagi oiramgadaba mali freedom of expression na cheda mayek oina lehoraga miyamgi machindana fear of expression gi face marks na ningthi jana mention biri masi oiba tai miyamgi laingak democracy hainari badu Hojiki matamda democracy satliba lebak amagi citizen ama oige hairabadi bot thadaba khakti ngamba aduga ngangthokpadi ngamdraba lon thoktaba apangba mi ama oigadabani matang asida ningsinglai Mein Kampf haiba phajarba lairik adugi ayiba National Socialist German Workers Party Nazi gi lusing purel oiramba Honorable Hitler German gi senjau paiba singna phajana mathau hapdaga thadorokiba angauba huini Malemgi puwarida sakhangnari balangak sakti paikiba miyoi khudingmak magi tungda akanba sakti amamam lepkhe Malemda dictator ni haina khangnariba Hitler gi tungdasu German gi capitalist industrialist singna phaigak phaina lepkhibani tungda lepinaba sakti marang kaina leitaba mina malem gi lengak lon gi puwari da phawkhiba yaudri dictator sing asi makoibu sakti hapiriba guru sing adu natana ataina di makoina tokthorokba mathong maram tadraba thabak sing adu soire lale hairuba yade makoi sing asi miyamdadi yamna tamthiba sai adubu makoi gi guru sing adu gi mafamdadi huina umachagum mamai phet hairaga ite tegani yamna nungsi khalubada masagi subida khara phangnaba hotnabada pitolaba jiba makhal ama onkhravani ko makhoise micham miyam aikhoidana tikendrajit thangalgi acting makhoibu loibiriba gurudev singh adugi mafamdana mamai phet hairaduna makhut ani lonaraga I will obey whatever you tell me sir asumna honorable Benito Mussolini su Italian fascist party gi founder leader oirami mahaksu senjau paiba singna thadorokhiba angauba bhutni German gi Hitler ga marup oiduna senjau paiba singi yaiphanabagi damakta lairaba sinmi kayagi I mabuk thana thaklaga taibang thadokhiba dictator amani makhoi sing asi malemda miyam gi freedom of expression bu makhong pakna net khairaga charam metpi lengak chathakiba honorable ngaktani hojik su malemda senjau paiba singna nungsi chanana chatminariba lengak sing asina chathariba si charam metpagi lengak ngaktani miyamda namthak tawduna mikhal tawhongani mikhal loikraba matungdagi di miyam gi mawa lobiroi miyamna thagatkiba mihut sing adu phawba yahundana lengaki warep mayam ama lawkhre aikoi micham miyam khak natana miyam gi mihut sing adu phawbagi freedom of expression phangdrabani makhoi se lengaki chakurida decoration oina leirunaba nungi murti natraga gamlagi leiga chaphek manarabani democracy na autocracy natraga reign of terror ondringaida miyam aikoi cheksil hogadabani senjau paiba singna khurji pairaga chingbada kochen chanjariba asaba murti sing asina miyambu sumnanaba phajarba nauksum isai kaya lepa leitana saksilakli Nausum isay ngangna senjau paiba singi mabuk thananaba privatization gi thabaksu leptri act is policy look is policy national education policy mayam ama paikhat charabasu lairaba singi hingbagi phibamdi nongmagi phachilaktri Sandrembi imadi khwang yaure Sandrembi imadi ngaksam yaure haina Sandrembi mamagi mathwai kanbinaba kanasu thoglakkhide lai kusangbi saduna miyamgi lanthumbu phongna natraga lona lut tawriba makhutsing adu maning tamlikhai miyamgi punsidi laikhom lainang marakta chara henkhigani asumna khabarda radio da amadi television da chakot thorang kaya paikhatlabasu lairaba masingdi nongmagi ising ichaugum hengalakli malemda technology chakhotpada khwaidagi mangjil thaba leibakni haina napal tawjariba America asi lairaba singna hingbada khwaidagi waba leibakni Masagi chahi yangkai suraba phauba luhong khongdongduna mayum makai panba ngamjadraba sinmi mayam hojik America da leiri nongmagi manungda masa singa sungu unaba phangjadraba sinmi marang kaina lamdamduda leiri asumna nongma lambigi sidaida khiliba neta manba nungi murti amana lauraki rajniti tawriba aikoi masel amana amabu hullaga ngangnabasi toklasi miyamna loina khangdokhrani rajniti gi karbar tawminariba aikoi masel hunna bahaibasi phatte masina aigi freedom of expression ni